Manipur Top Trending News na tungan ba reliable source ng lokot sarga. Matamatang oiba maru eba ipaw sing tatuk kan jay. Ahan pawda Furup Masen gi marakta wari sanabana page amasung chakotba porak namagi warosini khemchang onchina dana yung mga may thaduk na kre nongmay na kam na kre CRPF ama sokte Manipur lengang na education system bu kulai oina sinarbra like tambagi matam he na fangna ba haiduna college suti fawba tensilaga Tilhougi mingda suti thaduk pa chumbra ngachi angang sina yamna pamna ba bonbita gi mathakta fasaina action lakhatle nagatar ki mihat NIA gi HIO High Court ta lakre action taken report pikhlakle Census ki mamang NRC san handiu haiba wakaching High Court na punna kanaba hokre session yetu piu haiba wakaching di thasi ki kungani panda chathagadaba while fawba defer tokre assembly na NRC san hanaba lokiwa warep sing review haikle paw sandok na tijari onsin na yung mga may thaduk na kre nong may kap na kre CRPF ama sokle ha asigi kunga mathoi dagi National Highway number 2 paring da Imphal gi Dimapur amasung Guwahati fawgi passenger gari sing mahok sagom na satpa horoklingai gi charakta Senapati district ki Kapo kuki kulda mi lainadra bayum ahum sa khanglam sing na may tharuk lamle taguk tokum da sagsiluba kuntraga taruk CRPF ki Pradip Koba sub inspector ama oy thangba khong ganong maru na pamadagi soki tagu asigi matang da phangu pawgi matugina ngarang nongalam dai pung ani ga minute ni furom tarak padagi hongna sa khanglam sing na kul asi da sangsilaklaba matungda yum sing asi may tharambani makoi na may thabada natana nong may maru kya su kapki tagu asibu yan da phongdo laduna sa khanglam sing na Senapati district ki lai amasung ubakol gi yum anisu may tharuk lamle hagi Hagdo asi dagi sa khangdam singa security force singa gimarka kutok na ba hawraki. Maromda Manipur lengang na education system bu khulai oina sinabra haina hangraki like tambagi matam he na fangna ba haiduna kalan suti fawba tensin halaga Tilhougi mingda suti thadukpa chumbra. Manipur gi education system da maikai kya dagi yei khai thin khabi yaw patagi thawaina disturbance free education zone gi demand tawba committee fawba rotbasu masibu natharem daga state lengang na sector asibu sinaning mamuongda sinabra habi duwa hangraki. School pagarhansi mission fawba hogokiba tengakna mahiseng singbu maram chadna suti thadukba chumde habagi wapong maiki kyadagi pongkong naragli amoromdana bonbita gi mathakta fasain action lakhol hari angang singna yamna pamna chinjak ama oiriba bonbita bu puthokliba medallions polam asigi mathakta lan uhana ba honarakpa loinena masi thaklubadagi khudong chadaba magnarpagi complaint lakpadagi fasain masibu puthokliba medallions gi mathakta action lakhot kre Food Safety Authority isina piba notice ki matung ina company isina miyambu lana lamjing gadaba label amasung advertisement singba e-commerce platform sing dagi lautokre pasaina sugar amasung cocoa based tawba products sing angang sing chawkhat hanbada mating pangi haibana chingba scientific basis yaudaba phogdor pubusu miyeng changbagloina haiba polam sing asi hoksingmaki oina thingba thamba laitabasu achumba mongda yona pautak piki hari makha talpata minister na kari hari Furup Masen gi marakta wari sanabana PS amasung sakatpa porok na bagi warosini kemchang Furup Masen gi marakta wari sanabana ingtapa amasung sakatpa porok na bagi warosini haina Chief Minister Y Kemchang na phongdora kre wapam asing asi Imphal gi haing khongbal da leiba laing thoksana mahi temple da pangthokpa Manipur Ox Association gi nifuga mga suba mapok kumon thoram da athoiba mithulen okiba Chief Minister na phongdokibani mahakna National Highway number 2 paring da miyam gi transport service amukhanna tatharpa free movement haunabagi damak Naga amasung kuki Furup singbasu thagatladuna Furup animakna utsamnarpa amasung amaga amagi marka pau phawdonarpa si ingtapa mahuksa gi pihum hanjal halukna bagi maru oiba khongthang haiki ngarang Senapati district ki tapo kulda thokiba thodoki matangda palatuna mahakna hai MLA sing amasung district authority singna Furup animaka wari sanaduna harukiba free movement asida makal amatigi ayat apan pidana ba honari ngasi su pung khara hengthar basu Imphal dagi passenger puba gari chatki Nasi mariak subo oina nupi amasung angang yaw na passenger Chahum rom na Dimapur amasung Guwahati idamak bus mga amasung winger mapanda Imphal thadoki hairi ha asigi ni panda Kangkopi district headquarter da National Highway pung namakta free movement ta holagani haina punna latok mina kibagi matung ina public transport system asi horpani hariduna hokiba February thatagi mahakna jingi tunga ba district singda chatuna Furup pung namaka amatta oina wari sanabagi thabak chathakli hairi amarodana trafficker singdagi chahi ni pani makha dalaiba angang taragmapan kanmang amhori hairi Arunachal Pradesh ki manung hanjinba singi mafam singda mama mapagi sel togi phimam patabana child trafficking gi victim oiraba chahi ni pani makha dalaiba angang taraga mapan hokiba pung kunga marida police na kanbang amhokri hari state asigi manung hanjinba mafam kyada chahi nauriba angang sing asibu luna tawigani like laisu tamhangani haiduna mama mapada sel piramduna puraklaga mafam kyada yungi mating pangana ba masung child labor oina sinanabagi thoongda jenaba trafficker nupi ahumsu police na fagat kre Arunachal Pradesh ki namsai da leiba
Child Welfare Committee amana wakhalakpagi matung ina police na Itanagar loading Mechukwana singba mafum singna thi humgi thabak chatharpada chahi nauriba angang sing asi kanbangam kibani police na thi humgi thabak chatharpada child trafficker sing asina sel tungi phim phataba ing manungda makoi angang singbu lairik laisu tamhangani amasung yopi gani haiduna thajalaga manung hanjin bafum singda pusinduna sendongi damak sinarambani trafficker sing asina angang sing asigi ma pa singda supnatagi lupa listing tara dagina yangkai pawgi manungda piduna angang sing asi porkibani haiba khangbangam ki makatana police na thijalakpada angang sing asi manungda supnatagi chahi ohum khakta ngairiba selfie tuna porkiba angang su yarongki police ki maiki digi ma pa oibe singda kanagumba mi kharena nakoi angang singbu yopi gani musung like la sitom handuna matik chawa mi ohengani haiduna selfie ga pokiba lerabadi police laktuna akupa marol piduna angang sing adu kanba ngamna ba honasi haki Tilhougi mamal hengalak kre lenga na buffer stock thadukna ba thorangli laipa asigi mahum khudimaka Tilhougi mamal khanghe hengalak kre Delhi Mumbai amasung Ahmedabad singba city singi retail kaithelda Tilhou kg delupa humpudagi humdra yona rehari oki bachayot amaromda Tilhougi mamal hengalaki basina yumthong kyadagi chading da hengalak padanatna business kayada kudong chadaw mayak nahale Tilhougi mamal hengalakpa engsinabagi damak consumers affairs secretary Nidhi Rani na achauba consuming sector singda Kanta Express ki kuthangda Tilhougi buffer stock sing thadoknaba kg delupa kuntra mangada yolhanaba thorangli haina phongdoraki video si pawdulda so kilang kibawa suma pigani channel si dong sibidina share amadi subscribe tawbibi damo hani tan thar pa khondok sari amadi makata namyan di sebata de